Chada ni khudong chaba pigani Laothokraga IRB gi result Laothokpada Yumthangnariba state Singi candidate Amatta Yaoraktaba si Nungaite Mustafizur Rahman Manipur Laingak na handak laukiba tara suba madi taramathoy suba IRB rifleman gi recruitment da Yumthangnariba state Singi oina chada ani khudong chaba pigani haina serol thokrabasu matam koina haidoktana lairuraba matung Mamang October thada result thorakpa matamda mapan gi miyoy ama phawba khalaktaba si Nungaite Hiram masida Manipur Laingak na amadi chief minister na midyang changhaningi amade achumaran puthokpi wahay na ngasi jiri bamge bapupurada laiba jiri new network ke conference hall da paumi singa unaba mada saruk yakiba jiri gad kasar aramge Mustafizur Rahman Laskar CS number 63 na phongdorok le mahak na makata na hai haujik phawbada recruitment tauna sahi manga surak le recruitment aduda ikhoy na qualify oirabasu result tholakpa matamda mapan gi miyoy amata merit list ta yauroktre masina takpade recruitment da aikoi yaudaba chap manare thawong asi yamna nungaitabaga loinana Manipur gi chief minister na hiram asida akhanaba midyang changbiduna aikoi gi phangpham thokpa chada ani gi khudong chaba du phanghanbiu haina Manipur Laingak ta appeal tawrakle paumi singa una baduda Amit Chakrabarti chest number 260 Zirigat Kasar Assam Moibul Alam chest number 134 Aimol Chakrabarti chest number 253 amade Ravi Thakur chest number 232 susaruk yakhe Lainga ki thabak sangbada sel pidrabade khalaklaroi haibagi akiba ma nahasingda pokhalamba se laibak thibane biren Lainga ki thabak sangbada nahasingi wakhalda sel pidrabadi khalaroi haiba ma lairamliba chanabi asi yamna laibak thibani haina ngasi chief minister N Biren phongdokre wafam asing asi chief minister bu social welfare department supervisor waina merit list khalak Churachandpur district ke Singhatagi naha wede binupi amana thagat pa lakpagi matang da chief minister gi Twitter da thagalakiba post amada phongdorokhibane ngasi chief minister gi official banglo da chief minister bu ikai khumnaba lakhibe tinghat jau mataijang saikotagi mahaki ahal singa loina raktuna traditional sal ama chief minister da ikai khumnaba utuna khudol tamkhe makhoi ga unabadu da chief minister na Laingak asina niyam niti sing achumba lambi da purakna bahona re Laingak asina corruption free waina bahona re merit basis ta social welfare department ta nupi ama supervisor khalakpa sigi damak nungai ba phongdokhe chief minister gi social media da ngasi de merit ta thawak khalakle haina ichanupi asina nungai ba phongdok lamle haujik le ri ba Laingak asina corruption le helaroi merit khakta da thabak khangani haina phongdokhe police custody da leiba miyoy amagi photo Facebook da thagalubagi court na taktharakle police custody da leiba miyoy amagi photo social media da thagalubagi damak chief judicial magistrate Imphal East ke court na mari lainaba singi mathakta taktharakle pawasina hai social media gi post amada lining ga mari lainaba mawong da phajadaba wahi wata sing sijinaduna kamen pibagi maral da haingang police ke kangbu amana miyoy ama phagat khe fagalaba accused adudi Laisram Malemngan bachahi kunithoi waiton mamang laikai dege nei accused asi numit nini gi police remand lauraba matung court asida muk puthoroktuna judicial custody remand pibi na ba haijarakhe judicial remand pi na ba tharaki bacherol aduge khana baduda accused ki maiki dagi court ta accused asina police custody remand manung da leringai da mahaki photo ase MK Askar Ali haiba Facebook account amadage social media da thagatuna paksana sandoroki haina thamkhe wafam asibu court na hakchina laubaga loinana case asigi ayoda photo asi thadorakpagi matang da hangkhe adubu case asigi ayona hiram sigi matang da khangba leite haina court asida phongdokhe adubu accused ki maike dagi photo ase complainant ki kangbu singge maraktage namkhibani haina thamlakhe court nasu police station asigi in charge kanano hangbaga loinana police station amada miyoi kharana amadi officer in charge amana tawningba tawba yabage ayaba leirabra haina su hangkhe hiram asigi matang da Imphal East ke SP na mathau taba thabak sing paikhanaba khangankhe accused asisu bel da thadokhi haire kilometer kunmanga sangba Kansipur dage koirengai phawbuge laikang thong saraga ne BJP Prime Minister Narendra Modi na North East chawkhatana laibak asi chawkhatle haiba yaroi haiba ga loinana Manipur da paikhat kadaba anauba chawkhat thorang sing lakliba chahi khara sida thabak oina paikhanaba thorang tawre haina phongdokhibaga loinana Kansipur dagi koirengai phawbuge kilometer kunmanga sangba laikang thong ama saragani haina
BJP Manipur Pradesh की Vice President C.H. Sidanandana phongdokre Party की General Secretary L. Deven Yauna ngarang thambal sanglen na pangthokiba pawgi mifamda party gi media in charge suwairiba Sidanandana pawmising da phongdokibada hairiba laikang thong asigi damak center na lupa crore lising ahum ga chatruk sanction tawrakle haire mitai maitai SD list ta chalhanaba SDDCM ge khongjang chama da chama mai pa kanai matam kharadi changane karam syam mitai maitai schedule tribe list ta chalhanaba SDDCM na changsilakpa khongjang gi makha tarakpo oina MLA minister sing da thomjin duna makoi gi wakhal khangdoknaba khongjang gi saruk ama oina ngasi langthabal SG MLA karam syam gi yumda satuna memorandum pisin khrei memorandum pisin baduda karam syam na hai khongjang asi chama da chama soidana mai pa kanai adubu matam kharadi changane khongjang asi matam kuirabane chathariba khongjang asi leptana changsin biyo aigi maikei dagisu CM da hiram sigi matang da wari sagane aikhoi minority ne tungge charol surol kanaba thodang amadi lawpham thoe aikhoi di siraga loire aduga tungi da makta de semlamba mathau tai hai kheng paumi sing na hangba wahangi paw khumpi raduna MLA na hai hiram asigi matang da aina loba yaba thodang logane thabak asi mai pakpada pressure amadi mathau tai masi mai pakna bohona bada matam kharadi changane Manipur isu khudingmakta wa yamba lamdamne aduna ikhoi amatoina sangsin minaraba matamda chama da chama mai pakani khalli hai khe SDDCM na MLA nisika namasung RK imogi yumda thomjin khrei SDDCM ge demand sawalakle Manipur Startup Scheme 2.0 ge venture fund launch tau khrei startup ki thabak thoram sing paikhat padalai nga ki loisang sing na matam thintha lavade action laukat kane biren Manipur bu India gi manungda khwaidage faba state ohenna balai ngak na kanna hona re chief minister awang nongpok state singi manungda Manipur da han boina Northeast Development Finance Corporation Limited net fee ga khusam naraga Manipur Startup 2.0 ge venture fund chief minister N Biren na hogdok khrei lainga kasina Manipur bu India gi manungda khwaidagi faba state ama ohenna ba sangsilakli haina mahakna phongdok khrei athokba singi ningsing numit November 12 lamdam sida khundari ba tongan tongan ba kanglup sing amadi chingmi tammi miyam humna khusam na duna mapung phana pangthokre haina lo na thingkhraba laloglup People's Revolutionary Party of Kanglaipak Pripak na phongdorok le Manipur gi oina lamdam asida lediba chahi hompu gi mathaki miyoi chama gi manungda mari de Alzheimer laina asina naba thengnari haina RIMS ke Psychiatric Department ki head Dr. R.K. Lenin na phongdorok le sakhang daba sing na ukrul gi VU Len Bazar Zone 1 da bom lang silam le laibak phabadage pokhai hodavana asokapan misi minati thokhodre hai re ogjik phawbagi oina bom adu kanana kari maram ge thamjilam libano haiba chap chaba maram khangba ngamdre National Lok Adalat laibak sin bathung na pangthokre Manipur gi oina case chamnga ka kunipan paikhat pada chahum ga yangkhai humdoi loisin ba ngamkhre India sin bathung na pangthokpa mari suba Lok Adalat 2021 Manipur gi district khudingmakta Manipur Legal Service Authority na Imphal East amasung Imphal West District Legal Service Authority ga khusam na duna pangthokre Miss Universe Lara Datta Shanghai Festival ge fashion show da show stopper oina saruk yagadaw re Loktak tagi amukta ukhidriba nga makhalama phare Yelhongai dage lamdam asida amukta ukhidriba nga makhalama ngarang Loktak patagi phare nga asi Bisnupur District ki Thanga Assembly Constituency gi manung chana leiriba Thanga chingkha leikai laihau thabam leiraktagi oinam siam chahi yangkhai ga nikpan apokba leikhidraba oinam Suranjoy wari libana Loktak pata thakpa langda thuram khivane nga asi chaurangna gram chani ga yangkhai dage chahum phauba lumlamba yai fit amarom sange nga asi Pleko fish aina sukhang nai masi aquarium da yokpadagi nanthokkiba natraga kanagumba singna thadaba oigani haina fishery gi official gi maikei dagi phongdorok le Sinkuki Liberation Army gi town commander fare Churachandpur District Police amade kunthra ga taruk suba Assam Rifles ki combined team na Sinkuki Liberation Army CKLA gi town commander ni haiba ama nongmai ga kona na fare faraba miyo edugi maming na hemkhothang baite chahi nifu ga taruk apokpa Hunkholet baite laifamna Bisanmul Churachandpur haujingna ke Bangfai village Churachandpur district laivani haire asiba mapa hingadhanaba laida kanaba ngang faramba nupe police na laukhat pangam khrei
Laikhidraba mapa hingadanaba angang laida kathongnabagidamag nauriba angang faduna puramba chahi 15 rom surabi nupi ama Delhi Police na ngarang phagat pangamkhre. Angang adu police na nupi adu dagi tekta kaidana kanbangamkhe South Delhi gi Kotla Mobarakpur area da leiba Sweta kaubi nupi adu mamangdasu migi mapot masai munbagi thabaksingda chenarambadagi case mayoknakiba misakni haire. Police ki pauna hai angang adu gi mamana phongdorokiba matungin na angang fakiba nupi adu mahakna Sabdarjang Hospital da unakhi aduga Jassa Bacha Care kaubai NGO amada thabak tawduna angang sing yokpi thakpi bage thabak tawriba member amani haina phongdoklamki haire. Angang adugi apokpi amasung nauriba angang adu da lemna hidak lang thakpi gani amade layeng bagi thabak su lemna sathagani haina Swetana angang adugi apokpi da wasaklamki haire. Madugi matungda nauriba angang adugi haksangi phibam check tawbigi haijinduna mahakna angang adu mama adugi matung inarakhibane haukiba yumsa kaisa numita nupi asina mama machage yumda amukhana laktuna angang adu check up tawgadavani haina khangalamki haire. Madugi tungda haukiba sagwalsel numita angang adugi yumda laktuna angang adu ngaiha koiba puthokluge haiduna mamadagi pukhibani haire. Matamduda angang adugi madom chasu Sweta ga loinana ngaiha koithoklunaba nauriba angang adugi mamana khanganki haire. Aroibada tabiriba pumnamakpu thagatjare.